ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯧꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯒ꯭ꯔꯥꯃꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡ ꯁꯨꯝ ꯅꯩꯅꯕ ꯑꯩꯈꯣꯏꯒꯤ ꯈꯪꯃꯤꯟꯅꯕꯗꯨꯅꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯇꯣꯄꯤꯛꯁꯦ ꯉꯁꯤ ꯂꯧꯈꯠꯇꯣꯏꯁꯦ ꯗꯥꯏꯔꯦꯛ ꯑꯦꯟ ꯏꯟꯗꯥꯏꯔꯦꯛ ꯅꯦꯔꯦꯁꯟꯁꯦ ꯂꯧꯈꯠꯁꯦꯕꯀꯣ ꯗꯥꯏꯔꯦꯛ ꯑꯦꯟ ꯏꯟꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯣꯏꯊꯣꯛꯑꯒ ꯈꯣꯠꯂꯒ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯣꯆꯤꯡ ꯆꯠꯄꯒꯨꯝꯕ ꯐꯔꯛ ꯇꯥꯕ ꯃꯇꯝ ꯀꯣꯟꯅꯗꯕ ꯑꯩꯈꯣꯏ ꯁꯕꯖꯦꯛꯁꯦ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯩꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯐꯨꯒꯠꯄ ꯌꯥꯒꯗ꯭ꯔꯅ ꯑꯩ ꯈꯟꯖꯩꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯥꯟꯅꯅꯕ ꯁꯦꯝꯖꯔꯛꯄꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯒ꯭ꯔꯥꯃꯥꯔ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯞ ꯇꯨ 10ꯐꯥꯎ ꯑꯗꯨꯝ ꯇꯥꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯗꯥꯏꯔꯦꯛ ꯑꯦꯟ ꯏꯟꯗꯥꯏꯔꯦꯛ ꯅꯦꯔꯦꯁꯟꯅꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯥꯝꯅ ꯇꯁꯦꯡꯅ ꯈꯪꯕ ꯍꯥꯟꯅ ꯇꯝꯃꯨꯕꯗꯒꯤ ꯄꯥꯔꯨꯕꯗꯒꯤ ꯈꯪꯕ ꯌꯥꯎꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯏꯅꯧ ꯅꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩ ꯈꯤꯇꯪ ꯏꯟꯇ꯭ꯔꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯔꯝꯒꯦ ꯍꯥꯏꯗꯤ ꯇꯣꯄꯤꯛꯁꯦ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯍꯤꯟꯁꯇꯣ ꯈꯪꯉꯒꯗꯤ ꯈꯔ ꯂꯥꯏꯅ ꯊꯣꯛꯏꯗꯅꯀꯣ ꯌꯥꯝ ꯆꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯒꯦ ꯌꯥꯝ ꯆꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔ ꯍꯥꯏꯒꯦ ꯗꯥꯏꯔꯦꯛ ꯏꯟꯗꯥꯏꯔꯦꯛ ꯅꯦꯔꯦꯁꯟ ꯏꯟꯗꯥꯏꯔꯦꯛ ꯀꯩꯗꯧꯕ ꯁ꯭ꯄꯤꯆ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯃꯇꯝꯗ ꯅꯪꯅ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯇꯝꯅꯩ ꯋꯥꯔꯤ ꯂꯤꯅꯩꯀꯣ ꯆꯨꯝꯃꯤꯀꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯗ꯭ꯔꯪꯗ ꯂꯩꯕꯗꯤ ꯇꯧꯗꯦꯗꯅꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯇꯧꯗꯦꯕ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨ ꯃꯤ ꯊꯦꯡꯅꯕꯗ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯁꯨ ꯀꯣꯂꯦꯖꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯁꯨ ꯍꯥꯏꯌꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯥꯎ ꯇꯝꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇ ꯍꯥꯏꯕ ꯑꯃ ꯏꯟꯗꯥꯏꯔꯦꯛꯇ ꯍꯥꯏꯕ ꯑꯃ ꯂꯩꯕꯀꯣ ꯁ꯭ꯄꯤꯆꯁꯦꯀꯣ ꯅꯦꯔꯦꯁꯟꯁꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯑꯩ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯁꯨꯝ ꯍꯥꯏꯒꯦ ꯂꯥꯏꯅꯕꯀꯣ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯍꯥꯏꯕꯁꯤꯅ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅ ꯕꯤꯅꯥ ꯁꯦꯠ ꯑꯥꯏ ꯂꯥꯏꯛ ꯃꯦꯡꯒꯣꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯅ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯕ ꯑꯩ ꯍꯩꯅꯧ ꯄꯥꯝꯃꯦꯅꯀꯣ ꯍꯩꯅꯧ ꯌꯥꯝ ꯄꯥꯝꯖꯩꯅꯀꯣ ꯍꯩꯅꯧ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯗꯣ ꯑꯥꯏ ꯂꯥꯏꯛ ꯃꯦꯡꯒꯣꯁ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯝꯃꯤꯕ ꯑꯩꯔ ꯍꯩꯅꯧ ꯄꯥꯝꯃꯤꯁꯦ ꯅꯣ ꯅꯠꯇꯦꯀꯣ ꯕꯤꯅꯥꯅ ꯍꯥꯏꯕꯗꯨꯃꯛ ꯕꯤꯅꯥꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛ ꯑꯩꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯕꯤꯗ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯕꯤꯅꯥ ꯁꯦꯠ ꯑꯥꯏ ꯂꯥꯏꯛ ꯃꯦꯡꯒꯣꯁ ꯍꯥꯏꯕꯁꯤꯗ ꯌꯦꯡꯉꯨ ꯕꯤꯅꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯩꯅꯧ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯠꯇꯦꯕ ꯄꯥꯎ ꯇꯝꯃꯤꯕ ꯑꯩꯁꯤꯅ ꯅꯠꯇꯦꯕ ꯍꯩꯅꯧ ꯄꯥꯝꯃꯤꯁꯦ ꯑꯥꯏ ꯂꯥꯏꯛ ꯃꯦꯡꯒꯣꯁꯤꯗ ꯑꯥꯏ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯕꯤꯅꯥꯅꯦꯕ ꯕꯤꯅꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯀꯩꯗꯧꯔꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯁꯦꯝꯗꯣꯛꯇꯕꯤꯗ ꯍꯥꯏꯕꯅꯦꯕ ꯀꯣ ꯁꯤꯕꯨ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯄꯣꯏꯟꯠꯇ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯇ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯇꯗꯤ ꯋꯤ ꯔꯤꯄꯤꯠ ꯗ ꯑꯦꯛꯖꯦꯛ ꯋꯥꯔꯗꯁ ꯀꯣ ꯌꯨꯁ ꯕꯥꯏ ꯗ ꯁ꯭ꯄꯤꯀꯔ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯅ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯕ ꯔꯤꯄꯤꯠ ꯇꯧꯔꯒ ꯍꯟꯖꯤꯜꯂꯒ ꯍꯥꯏꯌꯦꯕ ꯀꯣ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯩꯗꯧꯔꯕ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩꯗꯨꯃꯛ ꯀꯩꯗꯧꯕ ꯍꯟꯖꯤꯜꯂꯒ ꯔꯤꯄꯤꯠ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯍꯥꯏꯀꯣ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯇ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯅ ꯅꯦꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯄꯤꯀꯔꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯦꯛꯖꯦꯛ ꯋꯥꯔꯗꯇꯣ ꯋꯥꯍꯩꯗꯨꯃꯛ ꯑꯩꯈꯣꯏꯅ ꯔꯤꯄꯤꯠ ꯇꯧꯔꯒ ꯍꯟꯖꯤꯜꯂꯒ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗꯨꯕꯨ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯀꯣ ꯌꯥꯔꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯤꯀꯣ ꯖꯣꯟ ꯁꯦꯠ ꯇꯨ ꯃꯤ ꯀꯣ ꯖꯣꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯅꯪ ꯃꯅꯤꯄꯨꯔꯗꯒꯤꯔꯥ ꯀꯣ ꯌꯦꯡꯉꯨ ꯁꯤꯗ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯇꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯆ ꯑꯃꯁꯤ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯅꯤ ꯏꯟꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯈꯟꯗꯣꯛꯄꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯨꯀꯣ ꯏꯟꯚꯔꯇꯦꯠ ꯀꯃꯥꯁ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯇꯗꯤ ꯉꯁꯥꯏꯒꯤ ꯀꯩꯗꯧꯔꯕ ꯁ꯭ꯄꯤꯀꯔꯗꯨꯅ ꯉꯥꯡꯉꯛꯏꯕ ꯋꯥꯍꯩꯗꯣ ꯀꯩꯗꯧꯕ ꯏꯟꯚꯔꯇꯦꯠ ꯀꯃꯥꯒꯤ ꯃꯅꯨꯡꯗ ꯊꯝꯒꯅꯤꯕ ꯌꯥꯔꯦꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯖꯣꯟ ꯁꯦꯠ ꯇꯨ ꯃꯤ ꯀꯣ ꯖꯣꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯒ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯏꯟꯚꯔꯇꯦꯠ ꯀꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯥ ꯀꯣ ꯁꯤꯁꯦ ꯀꯩꯗꯧꯕ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯖꯣꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯃꯛꯅꯦꯕ ꯑꯩꯅ ꯇꯝꯃꯤꯁꯦ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯀꯔꯤꯝ ꯁꯦꯝꯗꯣꯛꯇꯕꯤꯗ ꯑꯗꯨꯅ ꯁꯤꯁꯦ ꯀꯩꯗꯧꯕ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯅꯦ ꯍꯥꯏꯒꯅꯤꯕꯀꯣ ꯌꯥꯔꯦ
ꯅꯣꯠꯇ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯅꯣꯠꯇ ꯉꯁꯥꯏꯒꯤ ꯑꯦꯛꯆꯨꯑꯦꯜ ꯋꯥꯔꯗꯁꯦ ꯀꯣ of the speaker are put within inverted commas ꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯋꯥꯍꯩꯗꯣꯀꯣ ꯃꯥꯅ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯍꯩꯃꯛꯇꯨ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯑꯦꯛꯆꯨꯑꯦꯜ ꯋꯥꯔꯗꯇꯣ ꯏꯟꯚꯔꯇꯦꯠ ꯀꯃꯥꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯊꯝꯒꯅꯤꯕꯀꯣ ꯑꯅꯤꯁꯨꯕꯗ ꯌꯦꯡꯉꯨ these actual words the reported speech are separated from the reporting verb by a comment or by a comma or a colon ko yung reported speech ko the reporting verb habisi si kainomtang haige ko aduduga mo haige yengo sida reporting verb reported speech na aina khaide ko he said mahakna hairami haibisina reporting verb hoitiba reported speech haibisina I am ill mana ke hairami मा नारे हाबदो हादि I am ill हाइजे I हाइजे he होइदिनी को महक तो होइदिनी बा I am ill हाइबसिना कैदोबा reported speech होइदिनी बा हाइबदि reporting verb हाइबसिना ने मान हाइरमी अइन हाइरमी राम न हाइरमी मखोइ न हाइरमी किन साइना पाउक तंबसिना कैदोबा reporting verb होइदिनी बा ज्ञान तारे को reported speech हाइबसिना ngасai speaker du na hairamba loan do ko speaker du na hairamba kaido actual word to khoi gi kaido ba inverted column gi manung da lairi to adu duna reported speech oidini ba gyan tare ko adu ngasai aina ngasai note ta hai gi budu kai haiba the first word of this actual word reported speech amadi reported speech ka kaido ba reporting bab ka je kaido ba kalam amana kaido ba khaidu I habne separate kalam amana tonga tonga alag alag khaidu I natra sarukse ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕ ꯈꯥꯏꯗꯣꯛꯏ ꯍꯥꯏꯕꯅꯤ ꯀꯂꯝ ꯑꯃꯅ ꯈꯜꯂꯤ ꯍꯥꯏꯕꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯗꯧꯕ ꯀꯂꯝ ꯑꯃꯅ ꯀꯩꯗꯧꯕ ꯀꯃꯥ ꯑꯃꯅ ꯀꯣ ꯀꯃꯥ ꯑꯃꯅ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯀꯃꯥ ꯑꯃꯅ ꯀꯩꯗꯧꯕ ꯃꯣꯏ ꯑꯅꯤꯁꯦ ꯈꯜꯂꯤ ꯍꯥꯏꯕꯅꯦꯕ ꯑꯅꯤꯗꯣ ꯁꯝꯅꯍꯟꯗꯦꯕ ꯀꯣ ꯁꯝꯅꯍꯜꯂꯗꯤ ꯋꯥꯍꯩꯗꯨ ꯁꯦꯟꯇꯦꯟꯁꯇꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯤꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯤꯅ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕ ꯑꯣꯏꯗꯣꯏꯅꯦꯕ the actual word kaidoba ngasai kanana hairamba used by the speaker duna kaidoba reported speech oiduniba adu reported speech ka reporting verb ka je kaidoba commas amana kaidoba khalleba ko mabani je commas amna separate tawi haibani point se clear oire mathang gi rule da kai hai hai kanda ko note haiduni tangi note da ko khagi reported speech se ko ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯒꯤ ꯏꯟꯗꯥꯏꯔꯦꯛ ꯑꯣꯜꯂꯛꯄ ꯀꯣ ꯁꯦꯟꯇꯦꯟꯁ ꯍꯣꯔꯦꯟ ꯑꯣꯜꯂꯣ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯦꯛꯁꯔꯁꯥꯏꯖꯇ ꯗꯥꯏꯔꯦꯛꯇꯒꯤ ꯏꯟꯗꯥꯏꯔꯦꯛ ꯑꯣꯜꯂꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯁꯦ ꯀꯩꯗꯧꯕ ꯁꯝꯖꯟꯅꯗꯣꯏꯅꯦꯕ ꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯁꯦꯟꯇꯦꯟꯁ ꯑꯃ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛ ꯑꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇꯦꯟꯁꯁꯤꯗꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯁꯤꯗꯤ ꯀꯃꯥꯏꯅ ꯁꯝꯖꯟꯅꯗꯣꯏ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯗꯣꯔꯤ ꯀꯅꯦꯛ ꯇꯧꯗꯣꯏꯕ ꯖꯣꯏꯅꯤꯡ ꯇꯧꯗꯣꯏꯕ ꯋꯥꯔꯗꯁꯦ ꯀꯩꯕ ꯗꯦꯠꯀꯨꯝꯕ ꯏꯐꯀꯨꯝꯕ ꯋꯥꯏꯒꯨꯝꯕ ꯋꯥꯠꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯀꯩꯗꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯅ ꯀꯩꯗꯧꯕ ꯃꯣꯏꯁꯦ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯁꯦ ꯀꯩꯗꯧꯕ ꯖꯣꯏꯟ ꯇꯧꯋꯦꯕ ꯀꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯁꯦ ꯀꯔꯝꯕ ꯋꯥꯍꯩꯅ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩꯗꯧꯕ ꯗꯦꯠ ꯏꯐ ꯋꯥꯏ ꯋꯥꯠ ꯑꯦꯛꯁꯦꯇ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯅ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯅꯣꯠꯇ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦꯀꯣ ꯁꯤ ꯀꯩꯗꯧꯅ ꯆꯦꯟꯖ ꯇꯧꯗꯦꯕꯀꯣ ꯌꯦꯡꯉꯨ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤꯁꯤꯀꯣ ꯔꯣꯃꯥ ꯁꯦꯁ ꯃꯤꯅꯥ ꯏꯠ ꯃꯦꯡꯒꯣꯁ ꯀꯣ ꯁꯤꯗ ꯌꯦꯡꯉꯨ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯅꯥꯅꯣ ꯔꯣꯃꯥ ꯁꯦꯁ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯅ ꯀꯩꯅꯣ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯅꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯍꯥꯏ ꯑꯩꯅ ꯄꯤꯔꯤꯕ ꯅꯣꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦ ꯀꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦꯕ ꯔꯣꯃꯥ ꯁꯦꯁ ꯍꯥꯏꯕꯁꯤꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯅꯥꯅꯣ ꯔꯣꯃꯥ ꯁꯦꯁꯁꯤꯅꯦꯕ ꯃꯥꯒꯤ ꯇꯦꯟꯁꯁꯦ ꯀꯩꯗ ꯂꯩꯅꯣ ꯄ꯭ꯔꯖꯦꯟꯗ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯏꯟꯗꯥꯏꯔꯦꯛ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯌꯦꯡꯉꯨ ꯔꯣꯃꯥ ꯁꯦꯁ ꯗꯦꯠ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯌꯦꯡꯉꯨ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯁꯨ ꯀꯩꯗ ꯄ꯭ꯔꯖꯦꯟꯗ ꯂꯩꯈꯤ ꯏꯟꯗꯥꯏꯔꯦꯛꯇꯁꯨ ꯄ꯭ꯔꯖꯦꯟꯗ ꯂꯩꯇ꯭ꯔꯥ
ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯩꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦ ꯏꯁ ꯅꯦꯚꯔ ꯆꯦꯟꯖ ꯀꯣ ꯃꯥ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯏꯟꯗꯥꯏꯔꯦꯛ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯗꯦꯠ ꯍꯥꯞꯄꯛꯇ꯭ꯔꯥ ꯑꯩꯅ ꯃꯃꯥꯡꯒꯤ ꯔꯨꯜꯗ ꯀꯩ ꯍꯥꯏꯈꯤꯕ ꯗ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆ ꯏꯁ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯕꯥꯏ ꯖꯣꯏꯅꯤꯡ ꯋꯥꯔꯗꯁ ꯂꯥꯏꯛ ꯗꯦꯠ ꯏꯞ ꯋꯥꯏ ꯋꯥꯠ ꯑꯦꯛꯁꯦꯇ꯭ꯔꯥ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀ ꯀꯩꯗꯧꯕ ꯖꯣꯏꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯀꯩꯗꯧꯕ ꯗꯦꯠ ꯏꯞ ꯋꯥꯏ ꯋꯥꯠ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯀꯩꯗꯧꯕ ꯃꯣꯏꯁꯦ ꯖꯣꯏꯟ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯨꯗꯝ ꯑꯦꯛꯖꯥꯝꯄꯜꯗꯣ ꯉꯁꯥꯏꯒꯤꯀꯣ ꯔꯣꯃꯥ ꯁꯦꯁ ꯗꯦꯠ ꯃꯤꯅꯥ ꯏꯠ ꯃꯦꯡꯒꯣꯁ ꯍꯥꯏꯕꯗꯣꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥ ꯁꯦꯁ ꯍꯥꯏꯕꯁꯦ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯤꯒ ꯀꯅꯥꯅ ꯁꯝꯖꯤꯟꯅꯕ ꯗꯦꯠ ꯍꯥꯏꯕ ꯀꯟꯖꯪꯁꯟꯁꯤꯅ ꯁꯝꯖꯤꯟꯅꯗ꯭ꯔꯥ ꯀꯣ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯅꯣꯠꯇ ꯍꯥꯏꯈꯤꯕꯗꯣ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯏꯖꯣꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯒꯤ ꯏꯟꯗꯥꯏꯔꯦꯛ ꯑꯣꯟꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯔꯨꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯖꯦꯅꯔꯦꯜ ꯔꯨꯜꯁ ꯈꯔ ꯌꯦꯡꯁꯤ ꯔꯨꯜꯁ ꯐꯣꯔ ꯆꯦꯟꯖꯤꯡ ꯑꯣꯐ ꯇꯦꯟꯁ ꯏꯟ ꯗ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆ ꯀꯣ ꯉꯁꯥꯏꯒꯤ ꯖꯦꯅꯔꯦꯜ ꯔꯨꯜꯁ ꯈꯔ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁ ꯆꯦꯟꯖ ꯇꯧꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯇ ꯀꯣ ꯍꯣꯡꯗꯣꯏꯁꯦ ꯀꯩꯗꯅꯣ ꯍꯣꯡꯗꯣꯏꯁꯤꯡꯁꯦ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯇꯅꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯆꯦꯟꯖ ꯑꯣꯐ ꯇꯦꯟꯁꯇꯣ ꯌꯦꯡꯁꯦꯕꯀꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯇ ꯀꯃꯥꯏꯅ ꯆꯦꯟꯖ ꯂꯥꯛꯀꯗꯒꯦ ꯑꯗꯨꯒꯤ ꯔꯨꯜꯁꯇꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯔꯨꯜꯁꯇꯀꯣ ꯌꯦꯡꯉꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄ꯭ꯔꯖꯦꯟꯠ ꯑꯣꯔ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯂꯩꯔꯕ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯇ ꯂꯩꯔꯤꯕ ꯚꯥꯔꯕꯁꯤꯒꯤ ꯇꯦꯟꯁꯁꯦ ꯍꯣꯡꯉꯣꯏ ꯍꯥꯏꯕ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯧꯈꯠꯂ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯍꯦꯟꯅ ꯅꯥꯟꯄꯨ ꯇꯥꯅꯤ ꯌꯦꯡꯉꯣ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯔꯥꯝ ꯁꯦꯁ ꯀꯣ ꯑꯥꯏ ꯁꯦꯜ ꯒꯣ ꯀꯣ ꯔꯥꯝꯁꯤꯅ ꯀꯩ ꯍꯥꯏꯕ ꯔꯥꯝꯅ ꯍꯥꯏ ꯑꯥꯏ ꯁꯦꯜ ꯒꯣ ꯑꯩ ꯆꯠꯀꯅꯤꯅ ꯀꯣ ꯁꯤꯗ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯔꯥꯝꯁꯦꯁꯁꯦ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯥꯏ ꯁꯦꯜ ꯒꯣ ꯍꯥꯏꯕꯁꯤꯅ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆ ꯑꯣꯏꯗꯣꯏꯅꯦꯕ ꯀꯔꯤ ꯍꯥꯏꯕ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯂꯩꯔꯕ ꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯃꯥꯒꯤ ꯚꯥꯔꯕꯇꯨꯒꯤ ꯇꯦꯟꯁꯁꯦ ꯏꯁ ꯅꯣꯠ ꯆꯦꯟꯖ ꯑꯦꯠ ꯑꯣꯜ ꯍꯥꯏꯕꯅꯦꯕ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯔꯥꯝ ꯁꯦꯁ ꯍꯥꯏꯕꯁꯤ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯄꯤꯔꯝꯃꯤꯁꯦ ꯁꯤꯒꯤ ꯄꯤꯔꯝꯃꯤꯁꯦ ꯄ꯭ꯔꯖꯦꯟꯗ ꯄꯤꯔꯝꯕꯅꯤꯅ ꯑꯥꯏ ꯁꯦꯜ ꯒꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯩꯗꯧꯕ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯅꯤ ꯅꯠꯇ꯭ꯔꯒ ꯍꯣꯡꯉꯣꯏꯀꯣ ꯍꯣꯡꯗꯕꯤ ꯂꯩꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯔꯨꯜꯁꯦ ꯀꯩꯅꯣ ꯄꯥꯊꯣꯛꯁꯤꯀꯣ ꯏꯐ ꯗ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕ is in the present or future tense, the tense of the verb in the reported speech is not changed at all ꯍꯥꯏꯕꯅꯦꯕ ꯀꯩꯗꯧꯕ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯂꯩꯔꯝꯃꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯀꯩꯗꯧꯕ ꯃꯥꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯃꯥꯒꯤ ꯚꯔꯕꯇꯣ ꯑꯗꯨꯒꯤ ꯇꯦꯟꯁꯇꯣ ꯀꯩꯗꯧꯕ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯟꯖꯪꯁꯟ ꯀꯩꯗꯧꯕ ꯗꯦꯠ ꯅꯠꯇ꯭ꯔꯒ ꯋꯥꯠ ꯅꯠꯇ꯭ꯔꯒ ꯏꯞ ꯃꯥꯏ ꯆꯥꯟꯅꯕ ꯑꯃ ꯍꯥꯞꯄꯅꯤ ꯀꯣ ꯃꯥꯒꯤ ꯗꯦꯠ ꯍꯥꯞꯄꯅꯤ ꯆꯥꯟꯅꯕ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯗꯨꯒ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯃꯥꯒꯤ ꯚꯥꯔꯕꯀꯤ ꯇꯦꯟꯁꯇꯨꯗꯤ ꯀꯩꯗꯧꯕ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯣꯡꯉꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯝ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯨꯞꯅꯇꯒꯤ ꯀꯟꯖꯪꯁꯟ ꯑꯃ ꯍꯥꯞꯄꯒ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀ ꯀꯩꯗꯧꯕ ꯖꯣꯏꯟ ꯇꯧꯕꯤꯕꯅꯦꯕ ꯌꯥꯔꯦꯀꯣ ꯁꯤꯗ